Manipur HOUJIK OIRAKLIBA PHIVAM ASIGA MARI LEINANA Meeyam की Achouba Ihou ma Changshinnaba Lamdam ASIGI TONGAN-TONGANBA MAPHAM Leiba Ima-Ibel Shing Shem Shabiro HAINA All Manipur Women Voluntary Association Manipur AMWOVA की President KUNJARANI na PHONGDORAKLI Wafum asing Kuyatong Pukri Achouba Manakta Poirei Leimanol Mera Paibi Apunma Manipur Amadi All Manipur Women Voluntary Association Manipur AMWOVA na Kusamnaraga Manipur Mutat Payaroi Haiba Banner ki Makhada Chata Kiba Wakat Mifamda Mahakna Phongdokibani Security Advisor amasung DGP Kudakta Sindo Kukizo Terroristing Muthatlu Amadi Tampakta Combing Operation Tauraga Kulngakpa Sing Faba Yaroi Haina Thaba Playcard Kiak Pairaga Changshin Kiba Wakat Mifam Aduda Kunjarani Hai Puwari ki Tanka Kayada Maitei Singna Maromdom Leplaga Manipur gi apun basakta ngak ningha tamba lamdam ma oiraklaki Maitei gi athauba kayana ngak selaga lakhiba Manipur ngasi ni kuki narco terrorist singna thugaina bahona rakliba asiaba ngamloi HOUJIK Manipur gi security advisor oiriba amadi Manipur police ki DGP asi matik chadre makhoi animak athuba matamda loktokadabani Manipur HOUJIK OIRAKLIBA PHIVAM ASIGA MARI LEINANA Meeyam की Achouba Ihou ma Changshinnaba Lamdam ASIGI TONGAN-TONGANBA MAPHAMDA Leiba Ima-Ibel Shing Shem Shabiro ngasi changsiliba khongjang asina ahobani haiba wafam sing kunjarani na makhatana phongduke Manipur thugaina na khonaliba kuki na ko terrorist mari khona mutakadabani aduga combing operation tawra kanda kunna pasin phaba yare aduga akhoi gi ngasi ngasi naman dan haidana Sinare haidana leiriba security advisor DGP athuren matamda chintokadabani aduga HOUJIK sakara leba lalo masaya masaisida masibilena tumina lekha chombe aduna aitai leiriba ai miyamna amato na tumsanara kanda ai make kyada iram namsi kanana ba sensa minarasi aduna akai makan maka kayagi matang changchalakani adugi changchalakna bagida mangtangasi sensa haubani haidana masi mutamasa amjabani Wakan Mifamado da Saruk Yakibi Poirei Leimanol Mera Paibi Apunma Manipur ki President S. Memchana Government of India na kuki narco terrorist singda inshinma manba mongda drone dagi bomb thadarakpagi thong asi yaning de haina phongduke Leiba amaga tanmagi dana lan chhna badona dawbache chijo ko na yalinge akoi na masi mangi da akoi kuji aidai moyi kanodo security advisor do amana chali balon chikani akoi mitai dala mana la dal terrorist ka maga manari ya andagi Manipur bhominga India bhominga moina tawa thonchinde akoi chula yalinde Manipur gi mache amata thapa yaroi edi piyati ka yaroi mache amta dagan da yaroi ai se akoi na masi akoi phadari batana che rei amova asina akoi masi chula yaroi hadi bhamin darna rei mata ya rakta ko ni katera